Lantoksari Science Magazine Ngasigi thoramda thamjari Nungshi panthada Nungshi ehool amadi Yuharhaba da khangba ngamba building amadi thong saba haibasigi matangda IIT Guwahati gi Department of Civil Engineering da Assistant Professor oina leiriba Dr. Oinam Romanbabu Meetei ga aikoi gi mihut Laishram Chingsanglakpa ga unaduna wari saba Nungshi panthada Nungshi ehool Basanta ritu su khanghaude fat yausilai naha ahal khaktana khaurang na ngairakpa yausangsu ngasidagi haurani Basanta ritu harau kumai matamni kangluraba pambi singna anoba mayol songlakpa leipal singna leisa tamlakpa malangna leinam yenba matamni matam sini tanthaduna leirambadagi serotonin hormone na nauna amuk mayol songlaktuna maru oina inkhalakliba pakhang leisabi singi thamoida nungsi nungolgi ehaurakpa thani Inglisangani taramathoida fongkiba biological psychiatry gi matung inna miyoi amagi natragana inkhalakliba pakhang leisabi singi oiba nungsi nungolgi lamsida apam nungsi khanba amadi pakhang leisabi singi marakta amaga achetpa mari thamna ningbagi khaurang hanbadu serotonin hormone na pi hairi haukraba kauthoknuraba manglam satki thaudok singi wari singbu mami sami oina ningsinglakliba amadi naha singi brain da dopamine hormone na kanna sapu piduna nungsi ithil piri maramasina ni basanta ritubu nungsi pantha season of love haina khangnaribase basanta ritugi matamda mangalna mitki retina da yeibana maram oiraga mangaldu pineal gland da chatli aduga melatonin hormone puthokpagi chang yamna tapthahalli masina wakhal leitadaba amadi haraubana mathum marang hauhalli melatonin na chang hantharakpa amadi mangalna brain da apanba piba horokpa tanda sida wakhal khananabagi maram mayam ama thorokri mahak ki khongloising adugi wakhal khanba hore kanagumba miyoi amana baigyanik ama oiraba phawbada mahaki thamoida phawrokpa nungsigi inot amadi nungsigi lainadudi mahaki akoibada leiriba mahausagi pochak sing aduda soidana tainage hairakani masi dopamine hariba hormone sigi lilani haina Science of Love ki maramda lairik manga ikhrabi Rutgers University da thabak tawribi neuroscientist Professor Helen Fisher na hairi Fisher na makhata na haibada dopamine gi mathau tongan leizaragasu nungsi nungol gi lam sidadi dopamine haibasi apambagi ithil piriba miyoibagi masada mahausana yauzarba chemical ni nupa nupi anigi nauna nungsinaba horakpa haibasida nupa haibasina matam ayambada nungsiba hangani haugalli masisu biological process ngaktani love biologist Don Masler na fongdokpa matungina nupa singna dopamine amadi vasopressin haiba chemical ani yaubana nungsiba hobagi achoba thodang lori aduga dopamine amadi oxytocin haiba chemical ani asina nupi singi masada yauri oxytocin bu love or bonding hormone haina khangne oxytocin dopamine amadi serotonin haibasi happy hormone haina khangne pakhang leisani gi marakta nungsi ehool faunarakpa matamda brain dagi dopamine asi thadorakani serotonin gi chang wangkhalakani aduga amuksu oxytocin puthorakani oxytocin haibasi hypothalamus ta thadorakliba hormone makhal amani amasung masibu pituitary gland na igi isel da thazilai oxytocin gi mathau yamna yamlagasu nungsi nungol gi lambi sida achoba ithil piriba love hormone ni masibu love drug hairagasu khangnei oxytocin chang nemba matamda wakhal da langtaknaba wakhal gi leina nungsi leina naraknanabagi oithokpasu lei inkhalakliba nupi masa singna nungsi nungolgi oiba isai taba pamba amadi nungsi nungolgi isai ngangba yamna pamlabadi nupi masa singdugi thamoida nungsigi iput phaurakle khangani nungsibagi ithil phaurakpa matamda brain da atopa hormone singa loinana dopamine gi changsi yamna thadokpa hore pakhang natraga leisabi nupi masaduna makoi gi nungsinariba miyoi singdugi saktam yengluraga brain gi mafam kaya da dopamine gi isau tholaktuna thamoida haifam tampham khangdaba nungaibana pikthalli dopamine na haksang da hongba kharasu adumpi
nungsi nungolgi itil phauriba nungsiba nungsibidugi mihul chongba sor saning chamang samnadabasing asi thokalli masi pumnamaksi dopamine gi sang wangkhalaktuna thokanba biological process ni cortisol amadi norepinephrine hariba hormone sing asisu chang wangkhalaktuna amana amagi maramda wakhal khanba hengalai amadi masina amaga naksina handuna nungsi khongloi fanglibani tasengnamak romantic love haibasigi masak sakong sembada dopamine gi chawrba thodang leiri aduga haksangi manungi indri kayat singbu chang naina mathau pangthok haliba serotonin su yamna maru oiba hormone ida yawgadaba serotonin gi chapsaba sangsi millimeter amada nanogram chamaga subna amadagi chani marifu humdoi faubani adubu nungsibagi lambida akaiba thoktanaba theory of triangular love ta yawriba romantic love ki masak sing intimacy passion amadi commitment sing yauna nungsi mari thamba haibasidi khwaidagi aphabani nungsiba makhal yami adubu pakhang lesabi gi marakta amaga masa soknaba matamda oxytocin gi chang wangkhalai masidagidi pakhang lesabi ani gi marakta asetpa thajanaba laktuna amadi amaga yamna naksinaduna steady love ki thak yoraktuna yumbal lambida khongdagadoribasi mahausagum handaki yausang kumhai thabalda खुत्सम नदुना थाबल चोंमिनगदोरिबा पाखंग लेसाबी सिंगी मरक्ता ऑक्सीटोसिन की चांग वांखलक्तुना असेटपा नुंगसी मरी थमनबगी खुदोंचाबा अमा पीगनी मणिपुरददी थाबल चोंबा हाइबसी चटनबी नाट की थौरमनी खलगसु पाखंग लेसाबी सिंगी ओइनदी असेटपा नुंगसी मरी थमनबा ताइबंग मपुना पीबा अचौबा खुदोलनी अरोइबदा थमजरी युहारहाबदा खांगबा ngamba building amadi thong saba haibasigi matangda IIT Guwahati gi Department of Civil Engineering da Assistant Professor oina leiriba Dr. Oinam Romanbabu Meetei ga aikoigi mihut Laishram Chingsanglakpa ga unaduna wari saba Malem gi mafam kayada aikoi miyoibana matam gi matungin na thengnariba natural disaster singi manungda earthquake yuharhaba haibasi Science and Technology asuyam chawkhalaba matam sida ngasi fawba kana amatana chapchana karamba mafamda karamba magnitude da yuharharakani haibasi khangba ngamdriba adugumba yamna sathiraba mayamna kinaba natural disaster amani earthquake torokpa matamda yumkai ningkhaiduna misi mina thokpagi pawsi aikoina radio TV internet na chingbada toina tari Existing infrastructure haibidi hana sakraba yum amadi thong singasi earthquake thorakpa matamda karamna ngakthokani atek akai thokpada misimina thoktanaba aduga naungna sagadaba structure sing sibuna karama mongda saragadi earthquake yuharharakpa matamda ngakthokani haiba hiramsigi matangda khananaba huji aina telephone gi khuthangda wari sanajaribasi sengmaijin maning laikai hujikna IIT Guwahati gi Department of Civil Engineering da Assistant Professor in Lairiba Dr. Oinam Romanbabu Meetei ni ahan mamakta da Oza Romanbabu bu All India Radio Imphal na taram nokchari All India Radio bu tabi bu kutmapu lanan tamna khuramjari Oza aikoi gi earthquake ki hiram sigi matang ja changsandringai gi mangoina na hogdok poina Oza gi samlappa educational background thambiu karamba school college tagi horaga PhD na kadai waida torakpa aduga hujik IIT Guwahati da assistant professor se masi oidringai da atopa mafam daga thabak tobi kibra haibana chingbasing asi thambiu ai shasi asingmajin maning laikai dagi ni aduga ai popina oinam chinglen oinam bisunitan lema aduga ai lower schooling haibdi lower primary school se ai laikai da leba LP school dagi hausare aduga upper primary school sina asingmajin bazata leba primary school dagi lotion daraga adagi high school gi thaksina ya samajin w high school am sungwa high secondary dagi lotion darapane aduga ai higher secondary elementary sina barjalana na khangna ba amarang komda leba school asidagi ai lotion dare aduga ai civil engineering sina Manipur Institute of Technology MIT na khangna ba tagal paita leba sidagi civil engineering da lotion darapane aduga sigi matungda ai postgraduate ai MTech se earthquake engineering da NIT Silchar dagi ai lotion laba matung ai IIT Delhi da makatana
quick structure related over PhD listen daraga. Like academic career say IIT last over degree say IIT Delhi. Aduga I get have experience ki matung inati in MTech waraga PhD tawdagi marakta I matam kara faculty oina Sarda University haina khangba getuna dalaga besida I pujarame. Hoy. Aduga I IIT Delhi dagi PhD wara matung IIT Delhi masamukta I senior scientist oina matam kara leramaga like NIT Warangal da assistant professor oina mu join tawre. Aduga NIT Warangal da leading ida IIT Tirupati dagi offer lakan I che sahi marimu assistant professor oina IIT Tirupati da sung lejarame. Aduga adi matung hausi nai IIT Guwahati da Department of Civil Engineering da assistant professor oina I join tawraga lejare jikti. Hoy yam nuwaijay oja aikoigi iramdam Manipur se masi India gi oina yengbada earthquake khwaidagi thokanba mafam haibadi zone 5 ki manungda chalibani adu aikoigi iramdam Manipur sida yamna kanna earthquake tawrakpa haibadi high magnitude earthquake thorakpagi oithokpase masi ojagi wakhalon da layena khanbibra I see the I Hamamukta lay high hijack and Luga Sigi Sora my information on hijack. Hoy highway. India give pull up key Saruksidagi, quick notice where the sort of focus of the game. Quick pledging Takainava and the Takainava Setoknava Hydrosida. Quick Himalayan Chinjao say, a quick form dog say, a kind of number more quick form dogane. Aduka quick entire notice the lady bar Manipuyana quick hill Chinjao Mayam say, quick the kind of Sigi Paramoina formation dog. Aduna quick earthquake zone 5 ni India the zone 2 the Yuharhaba 5 pole one delete ado 5 is quite a danger ne ado which entire notice zone 5 lay aduga si lay si mataso amuk atop quick earthquake history is much kitang jingbo mathau ta quick last sahi sam yang kai mari 1869 sida kasara earthquake han am so thoki 7.4 magnitude level dagi ado dagi horaga ngasi bauta sahi sam yang kai mari sida 7 magnitude hen the earthquake so earthquake Mapal Lakumbaki Tokre. Oh, Adu Dashida, Maraksida 1950 to Assam earthquake have seen quite a gicha boy, see 8.6 magnitude. Aduga, when Manipugi contextual Akumatang, which last 100 years I take 1920 Chidagin Hajabawshida, a 6 magnitude key Mataki earthquake Hitarego. Shugumba City, Kunmari 24 times Tokre, Manipushida. Aduga 6 Kimakata, 3-4 city, Washington David Legre. 1957 Manipur dam thoki and 1988 thoki ani say 7.25 magnitude ka 7.2 magnitude ani sin quite a one boy aduga quite a nak pada haraga 2016 da ko gi Imphal Valley nikhiba 6.8 magnitude ki earthquake sin quite a last 10 years da quite a kan ba earthquake boy adun overall ko last 100 years ta Manipur da yengong tam da earthquake che sugumati yam thokre adu sugum earthquake thok adu sun lekhi tune ba zone 5 ta leibani na Existing infrastructure, haibidi hujik hana saduna lairaba building maruina RCC building sing se aduga bridge haibidi thong sing koigi maruina gari sing chenariba over bridge bu oire natraga turel daga sariba chou bu thong sing ase masi hana sagraba thong sing aduga hana sagraba yum sing ase masi yamna kanba earthquake thorakpa matamda masi atek akai ningkhai danaba aikoina karamna semdok sadok pa yai haibadu thambiyo actually see point la thing the section apu kitang am so ai mayam gi mai sina bai haijage haibiyo because ai chaman haijage ba akoi gi zone 5 ta lai haiba sa zone 5 je koi earthquake ki oi ba akoi gi design code chila amatung na zone 5 fo sai koi tholo ki bane so wodabo aina so haijage ba sahi ya samag yang khai mari mamang side gi akoi acho so se thoga lai haijage aduga India the ahan ba koi earthquake code 1962 da published away aduga same code se different years ta 7 times koi revised awre aduga last revised awre 2016 da oi adun hawdi je ko 2016 gi edition se me am seasonary ne aduga revised aw haiba se makta bu demand se dum henkal ai ne ba adun each and every code revised aw matam da koi hana gi design to gi structure sing sida mapangan che dum sole haibu se ut level do aduga akoi gi infrastructure se develop to gi ba se 1962 da earthquake code develop to say haizo boni matandu di koi gi print media gi activity de gi mayam da ko information share to bu se du gamna yang khongchat oi da bani na implement to bu matan kuina sangi aduga
implement tawra matungda su phajana successfully implement tawba ngamdabadagi pyang structure di earthquake code che follow tawdabi su construction tawkre aduga earthquake code follow tawraga construction tawgiba structure makta su code che tare lak revise tawkhabani na mokoi je mapangan chonrom da singi adudna hauji existing leraba maruina sahi kuntha dagi na nifugi manga sagiba structure singche yamna critical stage ni na koina dum treat tawe sima koi number 1 category adagi number 2 dana mo sagangi structure haibase mase ahal oisal aini aging were ini adugi matut mase extreme environment exposed to bogi hona ba adu crack kuma chasalaga koi gi structure che dum samtan dum mapangan che handare achumani acha aduga atopa mana especially koi gi thong gum dana mo kwai taweda matamam da di koi gi demand gi matungina thong che piktung am sagiba adu matam gi matungina traffic volume hengalakpa population hengalakpa aduna ahen lo che hapsalapani building dagi thong sine hena mo sathi ba mo ongda laiba hoji hoji ki condition sida aduduga hajiki zone 5 ta su lairabani na sugumba already existing oraba mapangan su solaba akogi thong singche akoi khadana da su any kind of disaster ta tepokai ba sigi thopugi chance yamna wange sigi matang sida akoina atop point amaga haijaning bada akogi hajuji akoi design philosophy ki matungina akoi importance haidureba building singche antaga bridge singche akogi disaster thokuma tamda bridge ade hospital ade police station ade transmission tower sugumba akogi public property singche sung soi da bisu kai ka hello da bani have any kind of the disaster da mocha dum mapangan kallaga laiga da bani have pot na makoi philosophy ma koi maintain taweba adobo hojiki already existing weriba bridge adagi laiba koi hospital mayam sidi sigi potse almost yawda bu company ba aduga sigi pothak sida koina mayam da su hen namu confused proposal among le koi triple r na ko koina inning tam da sinai triple r cm repair rehabilitation and the retrofitting hybrid ada sidai sida mayam sina retrofitting hybrid siga repair hybrid siga do confused ba ado koi building ama daga bridge ama kitang kai ba ade crack chalakpa matamda adum plaster toksalaga painting toksalaga pose loire mapangan kalli hana logjaba ita singkedi repair ni retrofitting nate aduna akoi gi hajik mapangan solaga lai structure singja sidi mapangan kan khalan gi haita ga je koi retrofitting to bu mathau ne ba repair to nate ba retrofitting haibadi building sigi na ta koi bridge sigi mai component khara atobo component hapsalaga hena mapangan kan khalan ba koi proper design to du ne ba hoi aduga mo hajik osan hang bi ba koi gi structure sing sidagi mapangan kan khalan ba ya bra haibase ya ya ba hajik koi retrofitting ha process naraga poching mapangan kan khalan deni koi anova life ma pi du ne ba tabudabu koina tawningi retrofitting tawningi haidna so kana gumbagi expert ama yaudana koin tawruba matamda hena kana bobudi amang ba hena fokusu ya haibadi akogi building ama nataga base ama laijaba matamda masagi mechanism am laijariba akogi pillar haibam su lai building da beam haibam su lai aduga pillar sidi mapangan adum kan gada bane aduga beam sidi pillar dagi hena kanba ya deba beam jinga pangan son gada bane sigi logic si kai mo follow tawragadi akogi disaster matamda building se kai ba tu bolo thokane aduna ngasagi akoin mapangan sole di khangaba building adaga bridge se akoin retrofitting se proper design yaudana tawrubu matamda mapangan solan gada ba beam se hena kan thokitana adu kalan gada ba pillar sina mapangan son thokitana akoin fana khona ruiba tawriba design and ari mataraga disaster matamda kai ba tu su yaudune ba aduna retrofitting haiba pot se yamna important oi akoin ngasigi koi society sida especially koi existing infrastructure mayam sigi mapangan anawa pina phona bada makata na moja khangjaningi se hoje ojana su panbikre hoji akoina yum sari base anamana earthquake code se follow tawdana sabana anamane aduga follow tawraga su masi up to date oidaba akoina saba matamda architect amadi structural engineer se tanadana anamana mystery goina tanaraga sabase masina anamaju oiri adu tungda sarakadaba yum maruina RCC building se siga akogi thong sing se masi sarakpa matamda akoina akanba earthquake laga su ateka kai thoktanaba misimina thoktanaba karamba mongda sagani karamba henba midyeng changani haibado madu amuk thambiyo koigi hajiki matamda di ishana jaijagre akoi coach koi tathe lak revise tawre 2016 je koi am upgrade oiba document ni hajilari se koi si follow tawraga any kind of the infrastructure se building boy gara bridge boy gara koi water reservoir boy gara
koi adum earthquake che patna proof of structure design to bunga me si tor ko matam da building si koi category khai de ba mamang hai jage ba koi ki si ki pot se industrial building la residential building la na ta public structure la ta school building wedera si ki matung ina koi importance factors hai ta na koi ki earthquake design to matam si da koi na implement tawe adu koi ki day to day life ta kana gumba karana masagi residential yumoi sa ta aduga market maya na koi hona ba mana public building he on thoro ko gumba aduga masagi mayumoi sa jaraga school building he on thoro ko gumba ije ta sing ke di mana design to matam school dugi pot to importance khana gi dra bane ba aduga magi yum do market in na buida market khana bana te ba adu sidi am common over practice hai dra ko akoi day to day life ta mayam sina tawrok pa adu sidi akoi society sida ko saw mangja ba ma thok to ni ba sigi pot se ko ni am properly intervene to ba ma thok tai hoji ki aduga akoi gi design point of view da di akoi proof of structure se akoi design to bunga me adu akoi proof ha ga mayam na mu kitang lana sakada ba kan se ba mu lai hai jage akoi proof ha ga heta building che su kai karo da ba na te ba akoi proof ta koi damage allowed to ba building kai ba to se koi allowed to adu bu magi permissible level da de ba allowed to hoy heta building tu tu bu de allow sung to de ba adu bu residential building na kaya mu yam na kahan bi ai adu public building na kaya mu yam na kayak bi ai sigi loi limit lai je adu akoi proof ha ga sung kai karo da ba na te akaya to dum thokani tawda bu koi limit ta kahan ga dunya ba adu ga yamna pamna ba building ama lai di ba yamna maru ina koi Imphal town da su fajan sinare adu ga sigi pot se metropolitan city da su hena si nei open ground story building ha je koi building makha hangan da se building makha koi lam lai ta bagi honara koi parking oina ba adaki koi storage facility phangna ba na ba koi building makha hangan da se yamna common oina sinara ko possible hoy achumani koi in terms of the building functionality ki point of view da yam advantage phangba building oi ba adu bu disaster point of view da koi building ki performance in content di ma chana quite unsatisfied oi ba performance fi building aduna koi any earthquake to koi ying bio most of the koi casualties hai sugum structure gi thoye ba tawda bo koi sigi solution pu thok di ma thok tai sigi solution pu thoe adu koi gi kana gum ka research to to jari sigi sai ta aduna maru ina koi gi nang sara ka da bada adagi hana sara da su open ground story category lai ba yaw di yamna section bio se haning ai am ki sai ta gede adugo ja earthquake proof design habdi Yuharhaba dagi ngakthok pangamba building natraga structure design to base masigi matang da khwaidagi anouba technology idea feature incorporate tawraba hujuji ki oiba stage habdi state of the art se masi karine na khanbi anouba building sabadi yamna lai koi da yamna flexible oiba option yam lai do khwaidagi luri se already sabraba building bu wagera bridge bu wagera nokti bu mapangan kan khalan ba se masai to fitting hai position yamna challenging oi je siguma possible hen mapangan kan khalan na koi ki last 30 years se koi am actively research tawe koi ki especially in Indian society da hoy ado different university da IIT da NITs da no ai samaki research area su sigi fields ni yam advanced level gi equipment adagi koi ki design methodologies koi already kind of research tar ko finding mem puto kre sigi research smoke ki output se koi jeking sagi akoi coach da koi sirna ra bane akoi coach aduna ni se akoi coach tare lak device to re nai jari se adu duga koi state of art ki matung na jik earthquake fuse hai dana ai samaki research team sin so koi 2015 da in IIT Delhi da lei nge da koi develop tawre so earthquake fuse hai se earthquake matam da sai ki existing building mayam chi da hapa matam da fuse in kai raga adu building le hoi ba ta ga bridge da di minimum damage oi da ba adu bo earthquake lo ya kanda same haziki device kai ra bani na another device am hapsul la kanda mo koi ki laiba building ta ga bridge se han lagi dongna dum mapangan kan lai ke da ba device hai tare koi earthquake fuse na koi develop tawre adugi tawriba device se koi patent file tawkhe adugi makha tarak poina hojiksina agi research team sina ko akoi IIT Guwahati gi structure lab ta modified version hai tare agi low cost hoiba adi public ta ahom manda siki atop earthquake fuse am ko ma phangan chi ga haiba se agi actively research tawri aduga koi findings loina dum phange aduga successfully dum lab demonstrate tawre adu kasi under trial da kharasali adu lor matung da mayam da ko dum launch tawna ba
ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤ ꯍꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯑꯥꯔꯠꯀ꯭ꯋꯦꯛ ꯌꯥꯝꯅ ꯊꯣꯛꯀꯟꯕ ꯃꯐꯝꯅꯤ ꯆꯤꯡꯅ ꯀꯣꯏꯁꯟꯕ ꯂꯝꯗꯝꯅꯤ ꯑꯣꯏꯔꯤꯕꯁꯦ ꯑꯗꯨ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯁꯥꯕ ꯌꯨꯝꯁꯤꯒ ꯆꯤꯡ ꯃꯥꯟꯗ ꯁꯥꯕ ꯌꯨꯝꯁꯤꯒ ꯑꯗꯨꯝ ꯈꯔꯗꯤ ꯈꯦꯠꯅꯔꯝꯒꯅꯤꯅꯁꯨ ꯈꯟꯖꯩ ꯑꯗꯨ ꯃꯦꯒꯅꯤꯆꯨꯠ ꯌꯥꯝꯅ ꯆꯥꯎꯕ ꯑꯥꯔꯠꯀ꯭ꯋꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯕꯗꯤ ꯃꯁꯤꯗꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯁꯥꯒꯗꯕ ꯌꯨꯝꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯄꯦꯁꯤꯐꯤꯛ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯒꯗꯕ ꯀꯔꯤ ꯀꯔꯤ ꯂꯩꯌꯦꯅ ꯈꯟꯕꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯤ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯤꯡ ꯁ꯭ꯇꯦꯖꯇ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯕ ꯌꯥꯝ ꯒ꯭ꯔꯣꯠ ꯐꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯟꯗꯁꯇ꯭ꯔꯤ ꯏꯚꯣꯂꯨꯁꯟ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯤꯐꯔꯦꯟ ꯕꯤꯖꯤꯅꯦꯁ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯃꯌꯥꯝꯁꯦ ꯑꯦꯛꯁꯄꯥꯟꯁꯟ ꯁ꯭ꯇꯦꯖꯇꯅꯦꯕ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯗꯤ ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯗ ꯔꯣꯗ ꯀꯟꯁꯇ꯭ꯔꯛꯁꯟꯗ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯈꯤꯇꯪ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯌꯥꯝ ꯁꯥꯒꯠꯂꯦꯕ ꯑꯩꯈꯣꯏ ꯋꯦꯌꯔ ꯍꯥꯎꯁ ꯀꯥꯏꯅꯀꯣ ꯌꯥꯝ ꯄꯥꯛ ꯆꯥꯎꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯥꯒꯠꯂꯦ ꯁꯤꯒꯨꯝꯕꯁꯤ ꯅꯦꯝꯖꯔꯒꯁꯨ ꯑꯩꯈꯣꯏ ꯏꯟꯗꯁꯇ꯭ꯔꯤ ꯀꯦꯇꯦꯒꯣꯔꯤꯗ ꯆꯜꯂꯦ ꯃꯈꯣꯏꯒꯤ ꯃꯦꯀꯥꯅꯤꯖꯝꯁꯦ ꯌꯥꯝ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯁꯥꯒꯠꯂꯛꯄ ꯃꯇꯝꯅꯤꯅ ꯌꯥꯝꯅ ꯐꯣꯀꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯈꯣꯏꯅ ꯁꯥꯒꯠꯂꯛꯏꯁꯦ ꯄ꯭ꯔꯣꯄꯔ ꯑꯥꯔꯠꯀ꯭ꯋꯦꯛ ꯒꯥꯏꯗꯂꯥꯏꯟꯁ ꯐꯣꯂꯣ ꯇꯧꯕ꯭ꯔꯥ ꯇꯧꯗ꯭ꯔꯒꯅ ꯀꯃꯥꯏꯅ ꯀꯔꯝꯕ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯅ ꯃꯥꯡꯖꯕ ꯑꯃ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯅ ꯑꯩꯈꯣꯏ ꯐꯦꯁ ꯇꯧꯒꯅꯦꯕ ꯍꯥꯏꯕꯗꯤ ꯑꯥꯔꯠꯀ꯭ꯋꯦꯛ ꯍꯥꯏꯕꯁꯦ ꯂꯥꯛꯇꯧꯕ ꯂꯩꯔꯕꯅꯦꯕ ꯏꯔꯥꯛꯇ ꯂꯥꯛꯇꯧꯕ ꯑꯗꯨꯒ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯍꯤꯜ ꯔꯤꯖꯟꯗ ꯁꯥꯕꯁꯦ ꯐꯥꯎꯟꯗꯦꯁꯟꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗ ꯂꯩꯕ ꯐꯥꯎꯟꯗꯦꯁꯟꯒ ꯑꯗꯨꯒꯤ ꯍꯤꯜ ꯔꯤꯖꯟꯗ ꯂꯩꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁꯥꯕꯒ ꯌꯥꯝ ꯆꯥꯎꯅ ꯈꯦꯠꯅꯕ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯗꯕꯨ ꯀꯃꯟ ꯃꯦꯟ ꯑꯃꯅꯗꯤ ꯌꯥꯝꯃꯥꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯥꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯍꯤꯂꯤ ꯔꯤꯖꯟꯗꯗꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯑꯃ ꯂꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯁꯦꯝ ꯊꯤꯡ ꯑꯩꯈꯣꯏ ꯚꯦꯂꯤ ꯔꯤꯖꯟꯗꯁꯨ ꯑꯩꯈꯣꯏ ꯏꯟꯗꯁꯇ꯭ꯔꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯁꯄꯥꯟꯁꯟ ꯁ꯭ꯇꯦꯖꯇ ꯂꯩꯕꯅꯤ나 ꯁꯤꯗꯁꯨ ꯍꯦꯟꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔ ꯗꯤꯖꯥꯏꯟ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯂꯥꯏꯟ ꯃꯌꯥꯝꯁꯦ ꯐꯣꯂꯣ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯍꯧꯕ ꯃꯇꯥꯡꯅꯦ ꯍꯧꯖꯤꯛꯁꯦ ꯁꯤ ꯌꯦꯡꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯃ ꯐꯦꯁ ꯇꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤꯌꯔ ꯁ꯭ꯇꯦꯠꯁꯤꯅ ꯍꯣꯏ ꯑꯗꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ 1957ꯗ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯩꯈꯣꯏ 7.2ꯒꯤ ꯃꯦꯒꯅꯤꯆꯨꯠ ꯑꯥꯔꯠꯀ꯭ꯋꯦꯛꯁꯦ ꯁꯦꯝ ꯑꯥꯔꯠꯀ꯭ꯋꯦꯛ ꯍꯧꯖꯤꯛ ꯊꯣꯛꯄ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕ ꯅꯝꯕꯔ ꯑꯣꯐ ꯀꯦꯖꯨꯑꯦꯂꯤꯇꯤꯗꯒꯤ ꯍꯧꯖꯤꯛ ꯂꯩꯒꯗꯕ ꯀꯦꯖꯨꯑꯦꯂꯤꯇꯤꯁꯤꯅ ꯃꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯈ꯭ꯔꯒꯅꯤ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯁꯦ ꯎꯅ ꯋꯥꯅ ꯁꯥꯔꯒ ꯂꯩꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯊꯣꯛꯀꯗꯕ ꯗꯦꯃꯦꯖ ꯗꯤꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟ ꯐꯣꯔꯃꯦꯁꯟ ꯇꯧꯔꯒ ꯎ ꯋꯥꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯏꯅꯔꯖꯤꯁꯦ ꯔꯤꯂꯤꯖ ꯇꯧꯔꯝꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯀꯣꯟꯀ꯭ꯔꯤꯠꯀꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯌꯥꯝ ꯁꯥꯒꯠꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯥꯔꯠꯀ꯭ꯋꯦꯛ ꯀꯣꯗ ꯐꯣꯂꯣ ꯇꯧꯗꯕꯤꯗ ꯑꯗꯨꯅ ꯁꯦꯝ ꯑꯥꯔꯠꯀ꯭ꯋꯦꯛꯇꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯂꯦꯚꯦꯜꯒꯤ ꯑꯩꯈꯣꯏ ꯗꯤꯖꯥꯁꯇꯔ ꯐꯦꯁ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯥꯏꯕꯗ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯕ ꯍꯥꯏꯕ ꯉꯝꯗꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩ ꯍꯣꯏ Yuharhabada khangba ngamba building amadi thong saba haibasigi matangda IIT Guwahati gi Department of Civil Engineering da Assistant Professor oina leiriba Dr. Oinam Romanbabu Meetei ga aikoi gi mihut Laishram Chingsanglakpa ga unaduna wari saba si tahanjakibaga loinana ngasigi oinadi Science Magazine lanthok-saba matang asida loijare mathang laibak pokpa numit ki pungpham asimaktada amuk phangbigani Science Magazine